General election listing and Kunmarigi, Sedul Ngasi, Election Commission of India, ECI and laothokhre. Manipur gi parliamentary seat anigi mikhal face ani thokna April ki tang tarama panamasung kuntarukta pangtholagani. New Delhi ki Bigyan Bhavan da pangthokiba pawng informamada Chief Election Commissioner Rajiv Kumar na taranipan suba Lok Sabha listing kunmarigi election gi matamasing laothokibani. Election schedule gi asigi matungina general election listing ni kunmari asi face direct thokna pangthokani election asigi bot masingna June gitang marida thiduna numit asimakta da laothokani face direct thokna pangthokadoriba election asigi ahanba face da parliamentary constituency chamaga ani suba face da marifumapan ahum subada maftra mari subada maftra taruk manga subada nifumapan taruk subada yankai tare namasung tare subadana constituency yankai taret ki mikhal sing mathang sitna April taramapan kuntaruk me taret me tarahumdoi me kunamas me kunmanga loina na June gitang amada pangthokani Manipur ki oina outer ki saruk khara yauraga inner parliamentary constituency ki mikhal April gi taramapan da aduga April kuntaruk tana lemauriba outer parliamentary constituency singi mikhal sing pangthokani ngasi ECI na election ge schedule laothokpa ga loina na leiba asida khodaktagi election code of conduct chanaba hokre